Malem Prithibi asida aikoina mitna nakongna taduna leiraba asengbani achumbani khangduna leiraba fake kaya ama aikoina hojik pau thajaba ngamnadri adugumlaba fake mayam adugi maraktagi your curious ki site tagi fake taret khatang khangatuna puduna lakchari mayam fake sing asina mayamda kari angakpa piba ngambage haibadu yengnarasi taret hairiba masing asi aikogi punsida khwaidagi lucky oiba number ni haina khanba yai maramdi hapta ama haibasi numit taret ni na sai numit taret ni oiriba karigino khangba leite adubu taret ni haibasidi matam ayamada adum oiduna leirami luhongba matamdasu aikoina taret lak koiduna mapok taret lak leiminana bagi bor ninari atiyada amuk tholakliba chumthang haina khangaba rainbow asisu machu taret na sembani aduga aikoina spiritual gi oiba lamda nainaruba matamdasu miyoibagi hakchangda chakra taret yauraga leiramba thengnei ming oina pallabada crown chakra third eye chakra throat chakra heart chakra solar plexus chakra sacral chakra amadi root chakra asina chingbani aduga sare gama pada ni hairiba isaigi sur asisu taret na saribani aikoina Prithibida sinba thungna koiruraba mibu samudra taret landuna chatlaba mini haina lone maramdi samudra asi malem Prithibida taret ni leiriba ming oina hairagadi Arctic, North Atlantic, South Atlantic, North Pacific, South Pacific, Indian and Southern Ocean asina singbani Prithibida leiramliba continent asisu taret ni Africa, Antarctica, Asia, Australia, Europe, North America and South America asina singwa Prithibida angakpa taret ni leiribasu madubu aikoina 7 wonder hairaga khangnei madudi the Great Wall China Roman Colosseum Italy the Taj Mahal India Machu Picchu Peru Christ Redeemer Brazil Chichen Itza Mexico Petra Jordan asina singban aduga aikoigi oinasu nupi taret hairaga heloi taret asibu khangnei Prithibida pumba sinba thungna koiba ngamdrabasu India pumba sinba thungna koiba ngamlabadi Prithibida koibagi mahau fangba ngamle hainei maramdi ungilam yengba pamlaba Himalaya range ta chattuna yengba phangani aduga laingoigi lam yengba pamlabasu Rajasthan da uba phangani asigum India bu unique oiba haibadi top laibak amo ohenbada mateng pangliba indigenous animal, indigenous plant, indigenous people, indigenous food, indigenous sport, variation of art, culture and language, haibadi loan da art da amadi culture da khetnaba mayam pumnamak asi wataba India gi state adu aikogi north east seven sister hairiba asi matang asidasu masing taret asi maru hekta oirami malem Prithibida gi oina miyamna pamba masana ama oiriba football hairiba asigi miyamna yamna pamna yengnariba sport person Cristiano Ronaldo hairiba nupa asigi furit ki masing adu taret ni aduga aikoigi leibak Bharat India da khwaidagi pamna yengnariba masana cricket asigi pamna yengnariba sport person MS Dhoni hairiba asigi furit ki masing asisu taret oirami aduga yamna ngakpa thodok amana Dhoni gi pokpa numit asisu July gi tarik taret oiramba asini aduga Bond James Bond mayamna pamna yengnariba asisu taret ka mari leini 007 The Seven Church of Revelation Bible da church taret asigi angakpasing ningsinglakli aduga nangi subconscious mind haibadi nasana khangjadaba wakal aduga nangi conscious mind haibadi nasana khangjaba wakal masida nangi subconscious mind duna conscious mind yorok toba second taret wal ingaidagi decision lograbani sidasu taret yaure mamangda pankriva fake mayam asi masing taret ka mari leinaba ngaktani Sita hairiba second ahumda 0 dagi 60 mile per hour senba ngamba khwaidagi yangba leikangi samakal asina magi khwaidagi yangjabi mongda chelakpa matamda 20% khaktang makhong leibakta tai aduga lemhoriba 80% amadi mathakta lei masimakti chenba oirabasu
पाइबगा पांखकनी Love at First Sight हाइरिबा अहानबा उबदा नुंसीबा हाइबा नुंसीबा असि फावरकपदा 8.2 सेकेंड असि नुपा अमदि नुपी अदुना अयेतपा यावदना येंगनादुना लैरबा मतमदा फावरकनी Island हाइरिबा लैबाक असि अखोइना आइस ngakta लैरमगदौबा माली अदुगा Greenland हाइरिबा लैबाक असिना असंगबा पानबिसिंगना ngakta हौदुना लैरमगदबा माली अदुबु असेंगबददि मदुगी ओना तैनबा ओइरमदिबनी Adventures in Game da I love you 3000 haina yauriba famous oiriba dialogue asi icham chamna yawba nati MCU haibadi Marvel Cinematic Universe ki film mayam gi run time haibadi Adventure in Game 3 hour 2 minute asumna MCU gi film mayam gi asangba pungjing sing asi loina punjin bada 3000 tai maram asina dialogue asi yaurklibani The quick brown fox jumped over the lazy dog. Hairiba sentence asida A dagina jet power loina yaugani. Khangning ba leirabasu video asibu Khaktang post tawduna yengbiyu. Oxygen asi aikogi Prithibida gi second manga Khaktang gi oina mangkhiba matamda Prithibi asi screen da tholakliba asigumna angakpa phangna honghalakadoribani second manga oxygen mangkhiba matamda kari kari thokpage haibadu yamna mamut tana khangnabagi damakta screen da tholakliba video asida amuktang changduna yengbiyu